maktada asigumba achawa matam amuka hanna pibiba ekhoi bu paptai kanbiba Prabhu Jishu bu haina alitana thakachabani ani shubada ngarang dagi chathara iba ekhoi gi program conference hai batare manung asida ichili naw sing ekhoi mayam gi mathakta anaye kari mata leitana chaba thakpada khangde amadi tumbada khangde ayet pakari mata leitana Ishor na chingbirak pa sige damak tasu Ishor buhay na ngali tana thakat sa pani nungay man la basu boni hay na hek ta panglo roy si nungay ba mapom asida su hek mioy ba damak ta apan ba lay ba yabani nungay na tumbay yay nungay na hugot pangami nungay na program pangthuk pangami hay ba sina ay koy gibor adu madukhak ta dun nataduna Ishor ge nungsiba ay koy na phangiba Ishor ge nungsiba ase Loy na mak asi manung chanli hay bisi masina tai maramaduna Ishor ge nungsiba manung dalayba matsasak pa ikhoi mayam masina Ishor gi damakta Ishor na ikhoi mayam gi damakta siliba pa khoding magase ikhoi gi damakta marangkai na lay hay bisi masina utpani maramaduna nungay na tumba phangba hay bisi nungay na hugot pangamba hay ba ahaw ba chaba ngamba hay ba khoding magase Ishor na nungsibagi mapan na mahay asi koy na phangbani hay bisi ahan ba maktada phongdok chaning bani ngasi nongdang wairam hay batare aina lokhat chagadaba ina nganggadaba koy gi paper da yenglabadi lecture number 10 adugi manung adu aina nganggadabani covenant hay badako Covenant asigi matang da aina Ishor gi wapau sandokani munataminasi mayam bor phangminasi ataba mi sing na su bor phangnanaba ngang thukadaba ai hak na su ngang lingai sida thawai sing bana loina biduna Ishor dagi anoba bor phangba ngamnanaba gi damakta khoi gi matamasi Ishor da kathok chasi prathana tausi Let me have a word of prayer Nungsi thaujal bana thallaba wang thoi sing thoi raba sarga da leba ipa Ishor nak puyam na thagali maram di thagat pada matik chaba na hakni khurum bada matik chaba na hakni nahak na tana ikhoi gi dawak kari mata leite ipa Ishor maram adana pungja sida su ikhoi gi darkar oi ba hai ba si nakki thawai asing baduna ikhoi gi marak ta loina biba ikhoi mi amam gi thamoi nung da wangang biba amadi ai hak na na ai hak lep laga na hak ki wahingang thokadaba sida su thawai sing baduna lep minabiba pangbiba hai bisi khoi gi darkar oiba aduni hai bisi khangbiu hai bisi na chana nai khoina nangon da hai jaba aduni ai khoi gi matam na ki khuta pisin jabani loidri ba phawa thawai sing badun loina biduna pangbiduna mapung phana thawai gi wangang biba adu phangba oi hanbiu hai bise khoi gi prathana ni hai jariba non jariba khoding mak nakya matangai rabana chanapa Prabhu Yishu Christ tagi mingda hai jabani amen Covenant hai ba sigi matang asida khoi hekta changani Covenant hai rabadi covenant hai ba matam da khoi na bai khoi gi Bible de gi khoi na uba phangba aduni Covenant ase Ekoi meitei ron da ngang haiba matam da wallet naba haiba tare ko wallet naba amadi amarom da muka hairaga na yathang asiga suchap manai wallet naba haiba se kadai da gi horak pano haiba se ekoi na munna khanba matam da aina ngasi lecture tara asibu aina logani haiba si message ta aina phangba matam da Ishagi wakal da paurak pa amadi wareb na bahay basi kari gidamakta darkar oibano wareb na bahay basi kari gidamakta leirambano hay basi ina sumkhan matamda wareb na ba sina ekhoi gidamakta pauhan ba ekhoi gidamakta khanghan basi atay kari suleite Ishor na ekhoi ba shukki matik nungsi hay basi wareb na basi da ina ubaphangi mahaki wareb na ba thamlamba sina Macama ekhoi mayam mang kharadaba papta siradaba lomban naida na megi papta leiradaba ekhoi mayam asibu kan binanaba gidamakta shillamba thaurang amani haibese covenant asida
revelation ama ishorna pibi aba maram aduna ngarang khakta da phangba ei hakna masigi revelation ase ngarang nungdang khakta da phangba ni seng na haibada ishorna ingon ngangmi ba masigi maram da ina nganga da ba sida ishor nahamna covenant wareb na ba na chai khoi gi damakta thamlamba gi artha si khangan biu haiba matam da ishorna ingon ngangang bi base aina na khoi gi damakta wareb na ba thamba ase atei kari gi sunate na pa ai hakna na khoi bu icha sakpa na khoi bu kaya gi matik nungsibano haibase masida utpani haina khangan bawani da hallelujah praise the lord mama sakpa mapa sakpa ayam bu ibagi maramna hekta lakhe chahi ama manung asida 2019 manung asida January adudagi horaga handak December changsil lakhre Christmas yam naksil lakhre natra masigi manung asida mama ama oina mapa ama oina ai khoi gi imung da ai suksau sau da haiba ngamgadaba mi leigidra khoi irak sida asaw basi kadai dagi horak pra ha nang sawba matam adu da kari gidamak da maram leita na sawba di leroi ne ko maram leina sawba ngak tani ba maram adu ni ngarang sahai kre ai khoi na sawba du na maru oi banate sawba gi maram adu na maru oi bahap tai ko bible da sawba yade haiba leite sawba yai haiba amalei adubu sawba yai haibagi maram amukale sawga daba oirabadi yam hei sing sawga daba pang sawba yade bahap tai ko yam hei sing sawdaraba matay manaw ani gi karakta ekhoi gi lecture number atopada ekhoi ngang thokre sawba hei taraba matay manaw khaina ba se kadai dagi lakpra sauna ba hita bagini sawba hita bagi khaina ba thorak pani bab tai ko sauna ba matamda chai charoi da ba amana charak ba se kari gi damak ta chabra hairaga asawba mi na sawba hita bagi chai lak pani sawba hairadi chai na mi oi bagi khut changlak kadabagi mathok suk lei roi sawba herabadi khudum sin na bagi darka leiti sawba herabadi khubak sin na bagi darka leiti sawba herabadi phattaba wangang bagi mathok ta de bhab tabra asawba hai besi ishona kari gi damak ta yabi bra hai batarabadi phattaba adu phahanba yana na bagi damak ta ayaba pi bani bhab tabra nang sawba yai karigi maram da sawgadaba phananaba gi damak ta sawgadaba mapa ayamba sawba si karigi damak ta sawbra munakhan sing ngasi numit se covenant thugai roi se heba imung gi covenant thugai roi se hebini da nakhoi na lohong lamdai gi nungsinaba matam gi covenant du thugai gu noiba asawba duna sawnau nungsiba do hen na chit na nabagi damakta nupi sing sun hoi nupa da saw yade hai baleite sawjillu kaisu kaide ma ki phana nabagi damakta na khoi gi mari mata phagat na nabagi damakta madu oiba tarabadi asaw ba hebe sibu phattabrane yam phajadraba yam na thiba ama phajahan bangam ba sikari da phajahan lai afabada sin narabade dum phajabani bab tai ko ai khoi gi iram da basida khara sathi na hai batar badi ai khoi mi oi bagi amang bam mayam se khoi na ai khoi gi toilet ki amang bam mayam se ai khoi na yam hangoi na thamjaba gi wani korea lom da mo khoi ni yam phajana ka moi ka na khara phajani bab tabra yam ka na khara phajani kari gi damak takana bra moi season na ba heyeba moi season na ngai khangeba aduni khoi da gi khet na ba hekta lak pasi ichili nausing muna khansi taibang pana sida phatta ba thirabadi
fattana lei kharaba taibang asida amuk ka thijillabadi bap tabra fattana lei kharaba taibang panase fattaba muk henjinna thiba taraba arumba mathak tamairen tappa haibado aduni ekhoi meti ron da natra he khai nai ko arumba mathak tamairen tappa haibase fattaraba taibang asida fattana na muk ka sillaga leiba tarabadi kana oiga dabra ba ekhoi se ishona ekhoi se mase taibang panasida potlum oina na magidamak ta simanati potlum adubu yang hanna na magidamak ta simani adugini Jisu na ingon na changjara na ki potlum adu ay na pubige haibado ishona nang ay Jisu Krista dagi ishona nang ay kauthok pibase kanagumba amagi mathak ta potlum oina na ba kauthok panati kanbi ba sukna nati kanagumba amagi potlum pubina na magidamakta amagi potlum puminau haibase ishorgi yathangda yawramene hallelujah praise the Lord covenant haibase karigi damakta covenant darkar tabano haibase haiba matamda mi oibana puba ngamdarba pa haiba ase ishorna puba ya mahak ishor mahakna ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤꯕꯨ ꯄꯨꯕꯤꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯇꯩ ꯂꯩꯔꯝꯗ꯭ꯔꯕꯒꯤ ꯃꯍꯥꯛꯅ ꯌꯥꯊꯪ ꯀꯚꯅꯟ ꯋꯥꯔꯤꯞꯅꯕ ꯍꯥꯏꯕꯁꯤ ꯊꯝꯂꯝꯕꯅꯤ ꯃꯀꯣꯛꯇꯒꯤ ꯍꯦꯛꯇ ꯍꯧꯁꯤ ꯋꯥ ꯂꯦꯞꯅꯕꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ 이한 한바다 미오이바기 마포크다 하이바타라바디 아담과 이브기 마탐다 호락파니 이쇼르 아마디 아담과 이브기 카락타 covenant 하이바시 아한바다 레이라미 아두부 이쇼르기 야타 이쇼르가 미오이바기 와렙 나바세 카나나 투가이 카나라 투가이바도 아담과 이브 나나트라 Adam ga Eve na thugai ba matam da kanara sawbado ishor kani gi damak ta sawbra maram chabra ma sawbado maram chai ko adu oirabadi asaw ba se phatte hai ba yade ne phai ne ko ishor na sawram daraba Adam ga Eve to matam adu da mohoi tawba tawning ba dum tawzara sanu hai kharaba Maduda achumba mapani haina loba yagadraba hujikangi mama mapa oiriba ikhoina icha singna kari toba icha singna kari phibamda leiraba munna khandana achumba da chatpra chumda bada chatpra khanda bida ikhoina hekta nungai thokpa ngamba haibase toroi si haibase ina hainingi marambi Icha sing asi ekoi gidamakta wakan wana nangai isona piba nate Icha sing asi gi punsida mama mapa oire basing na harauja sanu haibese isor gi boramani adu oiba tarabadi macha sing na sumuka khanpham thokpase karino haiba tarabadi eigi maramna ima ipa gi macha oikraba aihak asi gi maramna macha nupi aihak asina Eigi marama sida eigi ima ipana harau dabra habisisu marak khanba yamna mathau tai haina lowi maramdi Jisu Kristana poglakpa matamda ihan hanbada harau basi kanano hai matamda sargadot singna sargada jagoi sarga isei sai haiba ekhoina Bible da uba phangi hallelujah hallelujah kargi damakta moi harau bra haiba matamda Jisu Kristana mapagi yathang na chatpa adu uba matam na madudagi hena mapa ishor gi damakta harau nangai lambi atilete ichanupi na yam phajai ko haiba mahutta ichanupi gi lamchat yam phajai haiba sina hena khorang dro yamna maduda oina hena khoida dro ei oirade ina khanga da oirade masak tagi hena magi lamchat na khanga nai bisina thajai Natra, adu gini English ki proverb if you lose money, nothing loss. If you lose your health,
something lost. But if you lose your character, everything lost. When you break the covenant of the Lord, everything lost. Maduni ay nahining basi. Bahap tayo ko. Nahang na paisa lising lak tamanghan bodo. Karisumang manatri. Naki hakchangi anayek parak taraba. Adom naragal nachit karaba nang hasi. Nachit pami oy karaba. Karigumba nangon na khajik tang mangi hay na lawsi. Adubo naki lamchat loy karaba. Lamchat mang karaba loy namak loy hay besini. English ki pauroda. Maramaduna ima ipa amana haraw na nangay lambi amakak tangdi tay bangi oina. Icha singna achumba lambi da chatpa matamda. Madudagi he na mama pa ama oy bagi. Haraw na ngay atiliti. Mahatay ko. Ani shubada sargadut singna jagoy sarga isay sakpa adukak tanata duna. Jishu Kristana baptized loraga hogat pa matamda karihay sarga gi thongang loaga ishor mapagi wa ama laktra maduda karihay mahak asi ihap ki amatangay reba ichanupani mangon da ay yam pili hay banatro mangon da ay yam pili hauki bachahi kayadara ay kauthokre masigi wahi asina masigi Infal Hotel asida felicitation program amada ay haksi kaubani lema khongda leiba matamda school da chaplain oina pu matamda satra sing ekhoi gi satra sing siyaw bagi maram na itung in machatli Infal Hotel sida ay tungda phomi sahi aduda matric khangde 12 khangde graduate khangde satra sing mana phangda wasing kau khallaga parengda mathang makhoi na phangiba mana adugi matung in lalong na ba ko ba matamda mana adu yenga da basing adu kanano hay matamda IAS officer MLA ngakta mamang sida parengda le pagalirami ay sa tungda phambani price phangamda da mohoi na ming ko khat pase handak ko khat kadaba misak asina handak ki exam parkha aduda first division da lakpi khraba haina mathang ko khallaga maming haira ko mayam mahak na pa manggol oirakpagi maramna haraw nungai ba utpo oina khubak phusi haina mayam na khubak phu bisi eina tungda phamaga tabani ba masi matamasida aigi wakhanda masigi Bible verse asi lakpani Ishorna mahaki machanupa Jishu Krista gi mathakta ayam pili nangonda ayam pili ichanupa nangi nangonda ayam pili hay bawahi sina aingonda thinbwani da igi wakha igi thamoisi matamaduda ipade lekhidre macha ma oina aina khangada ba oirabadi ima ipangonda aigi punsi sida ima ipana hay hanning bawahi adudi ichanupa nangi punsi asi yengaga yam pili hay bawahi si yam hay hanning bawani da adugi mathakta nangi pijet sajet uraga namana pa yam pili hay ba macha yam na oining bawani da aduga loina na nangi wangang syangang nangi bebahar nangi lamchat sasat yengba matamda namana pa ikhoi ese dokke matik chaw tho yam peli haiba angang si yam na oining lak pawani da adu oi batarabadi ngarang ikhoi na haiba gumna pap chilaba ikhoi na phawba adu ki matik aphaba khoida ba yarabadi ikhoi bu semi ba ipa ishor na kaido ba khoida roi da bra hai bisik mun na khansi baptai ko hallelujah ai khoi bu papta ki kan bi ba ipa ishor na
madudagi henna ekhoi asida magi apamba leiramgani haibise Bible asina utleba maramaduna ichilinaw sing ngasin nungdang ase ngasin nungdang khakta hairoisi handaki program asida ishordagi ekhoina ishorna ekhoida karingang bibra ekhoina phangkhraba ishorna ngangbi bawahe asi ekhoina targa dum loisiladabra natraga sijinagadabra haibisisu isa isana wahang tausi ishorna pibase hekta lot sillaga thamnana bat piba nate ishorna lan yenthokpado khangeko hekta leinungda phumjinba nupa aduda ishor harawbra harawde kanagi mathakta harawi yenthokpa mi aduda harawi maramaduna handaga sisu ishor dagi ikhoina phangiba bor mayam ase afabani haibatarabadi ekhoi imung phagat nanabagi damakta ekhoi gi mari mata phagat nanabagi damakta hana hekta hosi habise ina ichilinaw singda hailingi matai ko ishor gi yathang ishor ga warib naba adam ga eve na thugai rak khrabagi maramna ishor gi ashaw ba semi oi bagi mathakta hekta changlak pa se ho rakre karigi damakta ishor asibu sawbra hai matam nu mana sawba se atei gi damakta sawba nate mapa ama oina macha singna mapa oi bagi walo da bida kairoi leikai gi walo rak pa matam da mama oi ba mapa oi ba hekta sawning ne hallelujah eigi chana eingonda lakpa matamda mapa ama oina angang oizaraba eigi haiba ilaktaraba ei harawde harawba yade adum sawningi karigi damakta no haina thijinba matamda eina haiba indabagini ne adugi ichanu pisi desu eina parayam tamba malai karino haiba tarabadi ichanu pina eigi haiba indaba matamda eina takhatna sawrakpa matamda ei hak asisu ishor gi mafamda ichanu piga chap manabani ko haibase he he uine eigi miral da he he yawi ba ichanu pi sisu tawganu haibase hek na tawningba chaganu haibase hek na chaningba amot pada sanaganu haibase mana hekta magi damakta apambi hekta oiba apamba hekta oiba ni oiba gi punsi se aduni adobu ishor na di mangonda ingonda kauthokunu haibisi magi wahaini maramdi manatana lambi ateliti Old Testament dagi hona Jisu Kristana eihak asi lambi adoni achumba dusu adoni hingba dusu eihak ni haibese Old Testament dagi lakhrabani Ishor mahak asina tana lambi ateliti haibese Ishor na Israel macha singda utlaga lakhrabani ishor na tan lambi ate leite hai bise ishor mahakna adam ga eve ki punsida hairaga le laklam kharabani adubu mana haina adam ga eve na ishor na ngangbi kharaba wahe ado ngakta bagi maramna kanada apan balai warib na bangakta ba mi adu da apan badum lae ba ada kanada tai na ba yai kanada tai na ba yade mahi kanana chagani mahak na tawriba mahoy na tawriba thapak mahi ado dum mahoy na masana chaba tabani maramaduna adam ga eve na nungai na awaba sukhang daba anaba sukhang daba aramba sukhang daba khuding mang na khoi gi damak tani haina ishona khuding makki mathakta mapu oina na bagi damak ta sembi kharaba adam ga eve to moina pamda gi wa leite mohoi gi masa moi masana tawjar bagi matung inna minai oi bagi punsi da dum lakre ishona pining bagi piba nate pi da ba yada bagi pi khrabani moina su phangning bagi phangba nate phang da ba yada bagi lambi amada chat khrabagi phang khrabani hallelujah adoi batarabadi ngasi sisu ai khoina asum khan matam da adam ge eve se yamna pange ko hai bagi wani ko
Adam ga Eve tagi hen na pang ba ikhoi yora kharab ne ikhoi gi matam la kharab ne Adam ga Eve ki matam da su ishor ga wari shana bani ikhoi gi matam asi da su thawai sing ba ga ikhoi wari shana bani ishor na mahak ki sak mahak ki wahai khoding mak mahak na ingon makhoi ishor na nga ikhoi gi damak ta ngang mi ning ba wahai khoding mak Bible thambi kharab ne adubu ikhoi ishor ga wari shana ning de Ipa ga wari shana ning deba kana ga wari shana ningi keiroi lekai ga wari shana ningi Ipa ga wari shana ning deba ado iba tarabadi kana gi ma para badu da haraw ga dabasi ai ipa hingba ma leikidringai da engon da pen da base yobi thak ta pen da bani khat pa hai bu ai khoi gi mung da nupa mapan marak sida khat pa marak tai se manung chan mane phat tabada manung chan mane ishor na siba ya ba mafam ahum da kan bi bane ai ha kasi ichile na osum pan ga da bo era badi kaino ningen gi khun khang bra ningen gi khun gi nupa mayam na hat na ngai khajik tangwal nung thinda ot pane ekhoi mi manga ni yu takhat na ngaw raga lai haraw ba matam aduda gunda saru ba aduda siram da bado aduda siram na basu kana gi marala ne ekhoi gi phatta ba gi maheni adubu ishorna kaya gi matik nung sibra matam aduda ishorna ei ehak pukan bi khi amuka new kai then man birom da thabak yawi yamba army da yawba yamba na makhoi gi headquarter da thabak macha ma suba yana na bagi damak ta sinbi raga new kai then man birom da posting da thaba permanent phangdri ba new kai then man bi da leiba matam da kuki gi ichilinaw gi naharon singh mci party duna mukka ot pire ne ahinga ma se yumda pushilaga imung amada khulai pai de makhoi utup ngakta ai ithanda phome mayai da ai oyet yengaga tungmang yengaga atai su ude utup ngakta urga le nungdang aduda ai gi wakhanda kari matalakte ai soidana ngasi numi se ai gi chat ai na chat ka da numi tu oire ai bisi adum khallaga leibani ki budu loire ai gi ahan ba experience nin naharon sing na phawasi madu da su ishona kan bi khi aum su bada churachanpur da commando sing na phaki lakap ta changi ishona madu da sum kan bi khi lambi se sum khan ba matam da eha ke punsi sibu shanti pamna kari gi dabak ta shanti phangba ngamdaraba ko ningkha tamba si pamna kari gi damak ta ise ningkha tamba phangdarbra ai bise isa ithan ta na sum khalla ga lak pa matam da ishor gi mafam da changjabana ta na lambi ateli roi hai bise wakhan da lak pa hore marama da 2001 asida ima khoi su khangande iyam khoi su khangande isa ithan ta na ishor da changjabani ishor da changjaraga isa ithan ta na honaraga Bible college ta ay changjarak pani ishorgi covenant mapagi yathang ko mapa madi machagi karaktalei chen na thambi ga daba warip na ba thugai bagi awaba se kham thing na wa bani thugai ba mi gi damak ta sunungai ban na nungai ba na te aduga thugai bi ba mapu du gi damak ta su nungai ba na te ipana sunungai ba phaude macha ehak ki punsi da su nungai ba leiti ishor gi mafam da pisin kharaba matung da ishor na lamjing biduna sijin na ba yadaraba ai gi punsi oiram bado ngasi se kadai mafam da oiraba su yam chaw na natraba phauda ishor na sijin na ningba mafam khoding makta apik pada khangde macha da khangde achauba da khangde mangna sinagani haiba mafamda sinaba yana nabagi damakta ehaki punsi sibu maki tungda chatlaga dum leikhrabani hallelujah maramado nanga sinu mira sisu
नखोई नमक ननाव सकपा अहक नचा सकपा अहक असिना अहक नंगोई नखोई दगी थोइदोक हेंदोक न सिंगदुना ngang sakpa heiduna mafam asida lepat suknat nati ishona nungsiba gi maramna ishona kaya gi mating nungsiba no haibese eina haidarba phawbada mangda lepa ngangi ba na ehaki punsi si yengaga ehaki sak tamasi yengaga adum ithil phawba ngamgeni hallelujah bab tai ko adoi batarbadi nungsiba haibese yamna maru oina losi ima ipa na macha singda nungsiba se arai banate mirai roi si macha oiba ikhoina aduga mama mapa ikhoina su icha singda nungsiba haibese taibangi oiba nungsiba duna taba thawai gi oiba nungsiba duda hausi abise ehak na haining bane karigi damakta thawai da hauba horaba ishor gi wahai da hauba horaba panthung phamsu harau bana loisingini ishor gi wahai da haudraba taibang gi wahai da taibang gi phajabada horaba panthung pham nungai ba su oi roi ichili nausing maramaduna adam ge if na nungai na leiriba punsi nungai ba phanglak tarbagi marama setei karisunate mapagi yathang ngaktana thugairaga lakpagi leibagi punsi lenbagi maramna makhoigi punsida awaba kham thengna awaba haiba adu lakpani ngasi phawba nang eigi punsida phawba se awaba phawba se madudagi yathang ngaktabagi ishorga leinariba mari tatlakpa adudagi hona ko ekhoigi punsi se sumaina leibani ekhoigi lecture number manung asida he chanba quotation ama ai haige nga asina hingadaba mafam se kadai dara ising manung dani mahangna hingadaba mafam da he leitana lampak ta leiradi ngai hakting di koi chong ba yai koina chongoi adum sigini karigi damakta mana leiroi daba mafam da leibagi damakta mana nungai na chongba sungam ngamoi kuina ngai haktang di chonggani adubu makki darkar oiriba adu mangondagi lap thuk kharabagi maramna awaba aduna dum mang thanga magi punse dum loigini ai khoi na leiga da base taibangda leiga da banati ishoda leiga da bani ai khoi na leiriba lama se taibangi lamni adubu taibangi mapu se kanano ishorni taibanga mapu se kanano khwaida maru oibese taibang khan gara natra mapu khan gara mapu ba tai ko ador taibang semi ba mapu ishor asida khoi leiba matamda manungda leiriba khuding magasisu mahana darkar oibadi khoi gi damakta adum yabigani pibigani haibise na haining bani ai gi nupina icha nupi pikraba icha nupi sigi school kana nabagi damakta he wakhan wabi hojik tagi hongna afaba school da kharaka si kan si haibisini afaba school da kahaning daba mama mapa kana leibra man nacha sin leite afaba di loi la khangine ko asing ma yam le asing mama mapa yam le ko hirakta asing mama mapa yam le ai khak ta oiram rai rega engon dagi singba mayam leiba manle aina mangon da haibise ishona ibani ase ichanu pi se khwai da phaba school da kahana na bagi damakta thabra sembra haibise karamba matam da khanlambra haibani maru oiba question amani ko ishona ichanu pi gi damakta mama mapa sakna taibang asita thammase afaba school da kahan daba yade ko hai na yathang pibra natara kari gi damakta ichanu pi asigi mathakta ishorna ibani se kari yathang pibra afaba school ka ba ka daba gi wafam kari suleiti lari hei taba yade hai bagi wafam kari suleiti officer oi daba yade hai bagi wafam kari suleiti
सर्विस फंगदब यादे है वाफम करिसु लेते मसक फजदब यादे है वाफम करिसु लेते तौबदबु ईश्वर महक कनानो है बसे मसक खंगनदब यादे हालेलुया मदुनी ममा मपा की मथौ अतै लेते अतै लेते है बगी मरमना अतै दु सुक्तौ तौगुनु है बमुक लेते बाप ताब्रा हे सेराना न हेक लौगुनु बाप तामिनसी बाप ताबा है बसे ख्वाई लोइनमक मनुंग चल्ली बाप तानरबा फत्तब करिसुमुक लेते बाप तादरबा खतनरोइदब मफमदसु हेक्ता खतनगनि सावरोइदब मफमदसु हेक्ता सावगनि चाही कयादरा यूनिवर्स की कंटेस्टा नुपी कइनो मंगा खंदोकप मतमदा लास्ट क्वेश्चन दा करि हंगब्रा हैदगा पृथ्वी सिदा नंगना ख्वाइदा कीबसे करिनो पॉइंट अममम इउ हैना इहन बजानिदा खरमना लिन की ख्वाइदा कीबसे खरमना भूत की हैना इ बजानिदा खरमना एगी इमा इपालो ख्वाइदा की चुम मगाक्तनिको मोय मसा मसा की अकीबदो इबनिना खरमना ईश्वर ख्वाइदा की मदुगी चाहिदुदा मिस लौरिबा नुपीदुना करि इब्रा हैरगा अइना ख्वाइदा कीबसे अतै करिसु कीदे बाप तारोइदबसे ख्वाइदा की हैबवानिदा बाप तारोइदबसे ख्वाइदा की बाप तारबदी ईश्वर सु यावरे बाप तारबदी लोइनमक अदुदा यावरे लिनसु यावरे भूतसु यावरे बाप ताइको बाप तादबगी मरमना नंगना लिन कीबनी बाप तादबगी मरमना नमाना पा कीबनी इमा इपा से कीननबा ईश्वरना सेमबीबा नते बाप ताइब्रा ईश्वर सिसु अखोइना कीननबगिदमक तमपा ओइबा नते बाप तादरदि नोय कीगनी एदि कीदे एदि नुंसी बाप ताब्रा कीबगा नुंसीबसे खेनदरो हा मरमदुना इचिली नाउसिंग ईश्वरना आदम गा ईव ता ख्वाइदा पामबसे अतै करिसु नते ऐनतना अतोपा निंगबा यादे हैबसे ईश्वर अतै लेते हैबसे नपा अतै लेते हैबसे ऐंगोंदगी ऐगी वाहे असिदे तमु हैबसे माना याथंग पीरमबने वारेब नब मबानी मखोई कारकता थमलमबने मदुदगी हौरगा मथंग मथंग चतप मथंग मथंग लागा ईश्वरना आदम ईश्वर की याथंग आदम गा ईव ना थुगाई रखरब तारबसु ईश्वर के नुंसीबदी सुलोय लोइदे को लोइब नाइदे ngarang sai khoi ngasang ngarang sai khare ko loib naidaba नुंसीबसे कदायदा लेब्रा रे ईश्वर ngoda ले ईश्वर खक दा ले मरमदन ईश्वर के नुंसीबसे लोइब नाइ लोइब यादबगी मरमना ईश्वर ना करी वालिब नबा मुका थंबीब्रा हैरगा जेनेसिस चैप्टर 3 वर्स 15 दा पापतगी ताखरबा इखोयगी पुंसी याथंग थुगाय खरबत आदम गा ईव की पुंसी असिबु अमुका सेमगन्ननबगी लंबी असे मपा अमा ओइना एगी इथौ ताई हैबसे ईश्वरना हेक्ता वारे पथमबने मांगोन मसागी दमकता वारे लौबने बाप ताइको मचा नुपी मचा नुपा नमा की याथंग थुगाय खरबसु मोय थुगाय खरबनी न मोय अथोकपा ओय खरसनु सीगा सीसनु चंग चंगसनु हाइन हेक्ता लोइसिंदे अदुबु मखोइन लेपंग मोय दबा मफम द लेप ननबगी दमकता मपा महंगना सी ननबगी दमकता फिरेब लौखी हालेलुया मदुगी ईश्वर लेबदो एखोय असिनी मरमदुना महक मदुगी कवनन अदु कनादगी यौरा ई हाइबसे खोयना येंबा मतमदा मेसियानिक कवनन हाइना एखोयना मु येंसी मेसियानिक कवनन असे मेसियानिक कवनन हाइबा मतमदा अतै करी कनागी वाफम नते जिसुगी पुंसीगी वारी असिनी जिसुगी पुंसी असिबु ईश्वरना एखोय मिओय खुदिंगमकी दमकता दरकार ओइगनी हाबिसे खंगबगी दमकता ईश्वरना मेसाया नंग एगी दमकता कनबीबा मपु थारकनी हाबिसे वारे पल्लौरगा जिसु ख्रिस्ताना एखोयगी दमकता लाक पीरे हाबिसे ngasi numit khangminasi
nau na khong min na si hai bise ichili nau sing da ina thamjaning mani hallelujah maram aduna ai gi mang da speaker mayam na su messenger mayam na su hai bi khre jishu ase khoi gi damak ta kan bi ba mapu aduni masidagi hen ba karino ai khoi na thiga da ba pap ta gi su kan bi ba ngamba shiba ta gi su kan bi ba ngamba ai khoi gi ana ye gi ana yak ta su kan bi ba ngamba khuding makki mathak ta ai khoi gi damak ta lepi ba ngamba jishu leiba hai bi se dharma to pada suk lei leti ai khoi gi ishor asina loina mak manung challi maram aduna ai khoi chau thok chanangai oi hai bi se ichili naw sing da ina haining mani jishu krista gi mapok amadi mahakna awa nang khangla kadaba amadi mahakna cross ta pangtinga ga sigadaba aduga mahakna shiba aduna aroiba oiroi da oi da na shiba da gi amuka hingal laga mahakki thawai ekhoi gi damak ta thabi rakani maduga loina na nongama mahakki second coming hai batare ko mak nongama nang ei bu lo na bagi damak ta amuk lakani hai bisi messianic covenant na sida yawi ba maramaduna nang ei ngasi ishorning ba se tai kari gi sunate jisu na ei na khoi bu lo ba lakani hai bisi mahakki warep oi khibagi maramna mapa ishor gi warep ama oi khibagi maramna madu ngai ba macha sing adu ei khoini kana oirabasu Jishu Krista namuk leng lakani haina thazaranga ngai diba mi khudingmak mang daduna lomba nai daba phangani hallelujah mathangda amuk yengshi Adam ga Eve na Jishu ishor gi yathang thugai ba tarabasu maduna aroi ba na taduna ishor na ikhoi bu nungshibagi mapana Genesis chapter 3 verse 16 da kari hai brahirega Adam na yathang ngak pangam dra phawada when the woman saw that the fruit of the tree was good for food and pleasing to the eye and also desirable for gaining wisdom she took some and ate it she also gave some to her husband who was with her and he ate it aduga Hosea pandup taruk padataret aduda yengba matamda as at Adam they have broken the covenant they were unfaithful to me there hai bani ba ishorna Adam na su Adam na phawba aigi ya thangak taduna thugai ra kharbagi maramna yengu aina toga da thabagadu atai kari sunate ngasi dagi hauraga mi oiba punsi asida pap haiba du phattaba eikhoina phangaroi daba sirap ishorgi sirap adu mi oiba na phangba hokhrabani sirap eikhoina phangkhraba sirap ase kari kana nasu kopi bangamoi Jishu Krista natana haibasi wahida ishorgi warem na badi yaubagi maramna Jishu Krista na ikhoigi damakta covenant asibu mapung phana na bagi damakta lengbirak pani haibasi khoi khangmin na si haibasi chinaak sing dai da thamjaning ba duni ala Romans chapter 5 verse 19 da yengsi Romans chapter 5 verse 19 da yengba matamda for just as through the disobedience of the one man the many were made sinners mi abagi mapana phattaba pum namak changba yaba tarabadi mi amagi mapana su hingba aphaba haibadu phangba yagadabani haibase ishorgi wasakpada yawrami hallelujah madu khoigi bible da ishorgi wahida Romans chapter 5 verse 19 da yengba matamda Jishu Krista gi mapana Adam gi mapana mi taibang pan prithibia pumba asida pap changba tarabasu Jishu Krista gi mapana hingba adu pap khuding magadubu kokpi ba phangnana ba gidamakta lambi adu shembingiri haibise Jishu Krista gi punsi sida ikoina uba phangi mathangda muk yengba tarabadi the life of those who believe and obey the covenant ko ishorgi yathang
Ishorgi warib na bangak pamising adugi punshi yeng batarabadi. Once your obedience is made complete. Masida 2 Corinthians chapter 10 verse 6 yeng matamda. 2 Corinthians gi pandup tara pada taruk adu yeng matamda. And we will be ready to punish every act of disobedience once your obedience is complete. Haibani. Ishorgi yathang nang na amarak ngak pungak raba ngasai khoi sister ni na sai khre e khoi gi salvation e khoi gi aran khuba ma se amarak nahang na Jesus Christ, Jesus is the Christ handak e khoi na kan na sando iba Jesus Christ Messiah ishor na e khoi gi pap kokpi na raba gi damak ta thabi rak pasi e khoi bu kan bin na raba tharak pasi Jesus Christ mak asini ha bisi chapcha na tha jaba tar badi mak ki tha jaba gi mapana mahak pu tha jaba gi mapana e khoi gi oiriba samasya mayam laina gi problem mayam imong gi problem mayam ishor mayai da lepa matamda loina mak adu e khoi gi damak ta kari shunatre ko pumanga moi da ba kari shulaiti aigi nungshiraba ekhoi irakta yawi oza Daniel ikui kuidri ngai da tha ani shupa khidri makki nungshiraba machanupa sikhi phone da wari sanaba matamda aina mangon dagi thogot piba yam phangba amadi machanupa na sikraba matungda mana macha nupa gi damakta wakhan nabase kaya ge matik nabasi kaya ge matik nabra haibse mon na khanma matamda ishor na su eingon ai khoi bunung siwa se suk ki matik naram gani ko haibse mana khangai hallelujah maduni revelation haibse adumaina aphap mi oibagi minyeng na phattaba gumna leiba khuding magase ishor gi wahi da changba tarabadi ai khoi gi damakta phattaba karisu leite Maramadonani Romans chapter 8 verse 28 ta khuding mak thogdo khuding magase ishona macha ekhoi gi damak ta phana na basin bo ngak ta oiram mani bhap ta da bagi ekhoi na sirana na he hek lo bagi wani marak ta imung do oyu nangi na sa nangi na thak ta oy isa isa gi thak ta oy ko ekhoi na khan bagi wang mada awa bala khraba natraga samasya la khraba nang na puba nga moy da batarabadi wa pet kono murum son kono tumin na leiraga kanada hana wakat kani ishoda wakat lo Bible phak to ishor na nangonda karino sinbi bado leigene batai ko masigi khudam aina haige masigi khudam program amagi damakta function amagi damakta nahak se program am phangi nahang na sup matam logadabani ko haibagi program phangba nang na logadaba matam se karamba matam no khangdaba tarabadi nang nungai gedra nang wakhan potha gadro potharoi adabu program pairiba mi adunadi nang na logadaba matam se loina khangmani ko program paiba mi aduda Hangdrabadi nang na lokhat ka daba program matamado nang na karamay na khangani maramado na ay khoi gi punsi gi program ase ishor na loy na magpai bani ishor ay hujik ki phibam ase asini nahang na ay ngon na lohan ningba matamado karino haibiu haibatarabadi Bible phak to oga ishor ngon na hango Panggal lay khraba David da changdam na si Panggal lay khraba David mangon da awa nang lakhrab matamda lakpa matamda ko panggal laba ningthau David ningthau atup pada tanade ningthau atup pada wakatte kanada wakatle ishor da changje maramdi ishor gi aron ba David na khangkhreba ishor gi pangal karino ma khangkhreba ishor si kanano hai bisi ma sinna ba hikreba ishor se sinna ba herabadi loina bakta sinna ba yai batai ko sin lai tama pham da sinna ba yai
พิโรเลยตัวพร้อมจะชี้นบยายเจงเลยตัวพร้อมจะชี้นบยายว่าขันจักประมาตำจะชี้นบยายทำมวยจักประมาตำจะชี้นบยายกับนิ่งประมาตำจะชี้นบยายหิงนิ่งประมาตำจะชี้นบยายลอยน้ำมังวันเลยมันชี้นบให้ตระบะมาครีมตะการอะไรครีมตะการอะไรอิชอร์เชปังกัลเลยคราบะอิชอร์เชชี้นบให้ตระบะดีครีชุการอะไรมามัลยามคราบะแล็ปท็อปเชชี้นบให้ตระบะอิมาคุยดับปีระบะดีครีชุการอะไรบ้าตายก็เยังก็อุปูจะทำกันนี่อุปูจะทำกันนี่ครีดัชชี้นอะไรอะดูกี่โอ้ยไปตาร์บดเวลูเลยบราอาท่าเลยบราอาท่าเลยตรีอาท่าเลยนั่นบางทีดมักตะการีดาร์กาเลยแล็ปท็อปสิการีโน้มข้างมาเท่าไตกระไรให้น่ะชีนกันนี่มาเท่าไตกระไรให้น่ะ power on เท่ากันตัวกระไรให้น่ะแมทกันตัวกระไรให้น่ะมนุษย์เลยวิสิงทีกันตัวมาดูข้างมาตาร์บดียามน่ะมารู้โอ้ยไปเลยยามน่ะดาร์การดมากิดาร์การโอ้ยวิเศษอะดูมข้างมาเนี่ยอิชอร์สัตว์ดูไหมอะดูก็จับมาเนี่ยอิสิลินเอาสิบ้าตายก็มารามาดูนังสีอิชอร์น่ะอีกคนตะขังหันหนึ่งไม่ใช่ยิสูคริสต์เสียอีกคนกินน้ำมันตะทารักปนีอิสิลินเอาสิอัตย์กันอากิชุนัติไม่ปุ่มขุดิ้งมักกิน้ำมันตะทารักปนียังงูอร่อยบรรนุมิตรลากันนี่อีกคนกิโอซาใครจะคำตาบีบเลยรับรักขังเดโอซาใครจะคำน่ะเฮใครไต่บางปานปริธีบีอปุ่มไม่ใช่จะให้กายสุรคราบราจะให้เลสิงกายโอยรักคราบนี่ไต่บางเช่ฮานูคราบนี่ก็น่าฮาโอยดราบนี่ไต่บางเช่ฮานูคราบนี่ฮานูรับบีงาใช้ใช้สักปีคราบอิมาโดมันนี่พูดพาวรับเจนี่กีปาราดาปูชินบิวโกรธท่าจินลักเมคับโตบีรับสุน่าฮาโอยรอยน่าฮาโอยรอยบ้าตายก็มากิมาตำลอยรำได้ดุ้งโอยรับนี่ไต่บังกิสมัสยามายามเช่ว่าขันว่ากันนูน่าฮาโอยดรับนี่ลีระอับนี่มากิลอยรำได้อดูยูรักครับนี่ไต่บังลอยรักกันนี่ไอ้คอยกิอาหูบุยกันนี่ฮาเลลูยาไต่บังน่ะซุ่มบางสิลักกันนี่ไอ้คอยน่ะซุ่มหิงกันลักขีกันนี่ฮาเลลูยาไต่บังแกรวยไปวิเศษท่าจะขรับไอ้คุยกิจมักตาอาหูบดุมินีเนี่ย praise the Lord มาสิเนี่ยอีกควายดาฮาราววิเศษมาสิเนี่ยอีกควายดาฮาราววิเศษอาดูนะปอนนักเรียนไฮบราร์ฟิลิปปินส์กีสิงลุบสิงดานักคุยกิลำชัดคริสต์อิชอร์กีอภวาปาวกามานะฮัลโลปันดุบอามาปาดาคุนตริตอาดูได้ยังบิวkari oira basu na khoi gi lamchat ishor gi wahega mana hallu problem leti samasya kari mataleti bahat ai ko pona kari gi damak tamado hai bang ngamra herega philippine singlu basida shirana ba pautak cheyit na ba pautak khat na ba ot na ba pautak mayam se polna thado kharab matung pona jail da leiba matamda masigi pawa she pulngonda Epaphroditus pastor sina pura chat pani polda madugi pawda tamba matamda polna kari haibra singlup singida magta lambi atay leite aigi maram aigi testimony hairaga mahoy na thogat pa phangada banate adubu lambi achumba lambi ma haibige madu kari no haiba tarabadi kari thoksinu madu da noi matha sabagi wale darka leite नखोई नशा नशा की लमचत ईश्वर की वाही का चाना रहा लोरे मदुदा सुपचिंद्रो लोरे याव करे ए याम नहीं ने याम पाम बाइबल वर्स मनी करी थोक सुनो नंगी पुंसीदा लाइना करी ले सुनो एड्स की लाइना पक सुनो कैंसर पक सुनो भूत चंग सुनो नंग वागनो भूत ना नंगी नशा ओ नहीं भी बयाय नंगी थवाई गी मथक था मा पांगल लेते Hallelujah. Nangi thawai ot pangam bagi pangal ishona mangon na yatang sukpi pi de. Ishona ayaba pi ba se na ki hakchang wahan badi ma ilai na ngami. Madugi job ki punsi da
pangkak ni bahap tai ko job ki punchi ma ki hak chang lai na mak mahan khare ma ki thawai su pangam de hallelujah kar ki damak ta thawai hai bise shaitan gi nati ishor gi ni na ki thawai e hak ki thawai e gi punchi se shaitan gi nati ni ishor gi ni adoi bata ra badi ishor gi khut le ishor gi khut le ra badi kar gi wa ba wara badi na ki thawai ishor da gi lapi hai bise madana tak badi nang he hek wara ba ato pa yengur ai hak se ai na lei roi da mafam da lei khra ma de hek ta thi jin ai si bu kari gi da mak da wakhan wa bra yengu mi ngon da yengu na sa da yengu na lei roi da mafam da lei ba gi oiram gani khan loi da ba ma khan ba gi oiram gani yengoi da ba ma yeng ba gi oiram gani to roi da ba ma to ba gi oiram gani mi ngon na tai na ban bap tai ko adoi pata ra budi problem hai bise kadai da gi lak pra e khoi da gi sha da dum lak pan kana na kok kada ba na sha na kok tara di kana na kok kani na sha na kok pa ya ba gi lambi kadai da muk kalai jisu na ta na lambi te liti ai na thi mi ngon na thi mi ngon na nga jage hai na chatli nga jaba ya ba mi liti jisu krista na ta na aduna ni ne jisu krista na lambi adu su ai ni achumba adu su ai ni hingba adu su ai ni aroi bada madugi wahe du khara hairaga loishin lage ima ipa sing mama mapa oi khraba sing icha sing na phaba icha oi khrasanu hai bise ekhoi ga pam oi batara badi icha sing na phaba oi na ba gilambi atai leite jisu se lambi ni hallelujah icha sing asibu achumba icha oi khrasanu hai batara badi jisu na tana chumba leite hallelujah achumba hai bise jisu ni ahum subada icha sing asina lomba nai dana hingba phangshinu hai batar badi isu na tana lomba nai da ba hingba phangna mal lambi ateli thi masigi wahi se hek haiba matamda mit kipina hek mam thangi karigino hai batar badi ai korea da chalam dai da shatana engon da attack taw se kadai da attack tawi loi na mag lambi hang khrabne ai chatpi yana na bagi lambi loi na hang khre adubu shatana karam hai na attack to bra hai ba matamda ato pada lakte singlup ta gilae actually now sing da gilae nang talop cha banate income lai banate korea chang uraga na cha kana na yenga daba nangi nupi kana ni yenga daba imung karam haina hinga daba hai bese engon da yei bani asing manate asing ba mapa nate mai nupi macha singi khanda bida mana nungai balam chatke haina khan bese asing mapa gi wakhan nate hai ai gi paukum di asini nakhoi gi wakhanda nakhoi gi mideng da khwai da pangba oibe yai aina ai gi nupi ai gi icha kaya gi matik nungsibra hai bese handak aina thadok kadaba asina khodamni hallelujah noina khangdrabadi khangoi munna khanjillabadi aina handak icha amade egi nupi thado aga chatgadaba sina aina icha amade egi nupi se kaya ge mating nungsiba no haibise masina khodamni atai khodam karisu leite
Maramdi aina aigi nupi aigi icha aigi ima aigi imung iyamba khoi ichilina khudingmak nungsiman bagi damakta akaknaba punsi asibu yengdabida akaknaba leitaba punsi yengaga chatke haina khanmani matam naiba punsi asibu khaurang dabida matam naidraba punsi ado aigi nupi gidamak aigi icha nupi gidamak aigi kairo lekai gidamak aigi ichilinaw gidamakta madu thiruge haina chatpani income gi khanbagi matam leite leibra leitabra madu da matha sanangai gi matam ingon leite madu aigi thau nate ipagi mathoni chatpa aigi thoni piba ipagi mathoni garagi namakta no hoina thakadaba sunataba noina support togadaba sunataba support togadaba orebadi madugumbado haibiyu support toroi so sikia na su pigadaba sunataba aigi damakta panba pigunu ai chatkadaba mi na kadai aigi panthung khang yai bisinida panthung khang na chatkadaba mi amagi mathakta noina simni sajin toraga pangangang no haibasine aigi pakho maramaduna ichilinaw sing ngasi ishona ikhoi bu nungsi manduna Jisu Krista asibu na khoi na leirabadi na khoi gi punsi loi na khoi gi darkar oibadu Jisu Krista sida loi leire habisi ishona utpani aina ipa ishor ai gi nupi amade ai gi chanupi chana thangnaba darkar lei haidarbasu ipana khangmani ngasi phawba karigi damak tai Korea da leiba matam da leiba tarabasu ai income leiba na kanana su support to dene singlup ka samnaba nate ai pastor su nate adum karigi damak ngasi phawba bikhari su oide ai gi nupi na hai bani paisa kadai da gi changba kari noi khona si na ba khot kunu khot labari na ko ngawgani ai khoina chari bai khoina phangi ba se khona na ba gi damak ta ishor na pi banate nang ishor gi damak ta accountant nate ishor na nang accountant gi damak ta sin na banate khot kunu mana pi ba matung ina si na loire pi daradana khomu pi matam da si na ngasi phawba awat paliti hensu hende lim sulim de darkar oi bagi matung ina dum phangi hallelujah madani Jisu hai bisi Jisu Old Testament da Jisu se kadai da uba phangi Israel macha sing na lamhang da leiba matam da mana ishorna sarga da gi thatharak pibudo madu da ka ishorna kare hai hayeng gi sutung silo haibra hangchi gi sutung silo haibra noi account na balance thamu ko haibra haide noi gi darkar oibagi matung ina ngasi darkar oibadu khak talu ko loire hayeng gi damak tawaw haibra wagano ai lei haibisinida noi ai khoi sa singwa yam saman bagi isor gi account ten he oibasi da matha sabani ne adu toroisi maramaduna iram da masida santi purangna na bagi damakta asingba saroisi singsi ko asingba saroisi singsi amen hallelujah khena ba khangbra ai na ngang ba se khoi ima gi lon na te ko mai te ron na ngang ba se bahap ta dara de khoi gi lon da handok kani madu iradi henna bahap tarani ta kharba mipum khoding makta ishona no hona na borpi bi boishano prathana macha ma tawraga loisinsi let me pray nung she thau jalman thalaba wang thoi sing thorba sarga dalaba ipa ishor na puyam na thagali
ten khrama matam asida nahak ki thawai singmaduna ekhoi gi rakta yaubire haiduna ekhoi gi darkar oiba mak aduna hak na pibi basigi damak ta nahak payam na thagatli ekhoi na nangonda phangkhraba khuding mak ase nak kining thole bak chau khat pa yana bagi damak ta sina bangam han biu habi sisoi gi prathana ni ekhoi na ngang thok sak tok khraba khuding mak ipa ishor na ki aning ba nataba karigu mangang thok sak thok palei ba tarabadi ngak piu ekhoi thawai hakchang gi damak ta kana ba ya ba khuding mak na hak na bor pibiu habi sei gi prathana ni hai jari banon jar ba khuding mak nakki matangai ra banan chana pa Prabhu Yesu Christ gi mingna ni jabani amen